Loyalam E-PAO tabiriba khudimappu Hidrom Susmitana ayuki pau pizari. Delimitation ya maoina na Meitei ne ST lista chalhaudrabadi aikhoigi tunglamchat mangkhragani haina WMC na phongdorakle. Ing kumja lisang ani kunmari loigadaba tha ani khakta ngairi kumja lisang ani kunmanga fabugi manungda haibadi kumja lisang ani kuntarukta delimitation tawdringai mamangda Meitei na ST gi constitutional protection phangaudrabadi Meitei aikhoigi lambi amadi tunglamchat mangkhragani haina World Meitei Council WMC na phongdorakle. WMC na thadorapa Cheryl amana hai Houjik oirakliba fibam asida Meitei furup kanjanaba amata ngairaba lambidi furup asi Indian Constitution gi ST list chanba haiba asi Khaktana oigani maram asina athuba matamda Manipur lengakna Ministry of Tribal Affairs Government of India da report ani haibadi Meitei gi ethnographic amasung khwaidigi noba socio-economic report ka loinana recommendation thaba changi report asi tharaba matung Ministry of Tribal Affairs na RGI Registrar General of India da tharaga RGI ge ayaba leiraba matung NCST National Commission for Scheduled Tribe da tharaga NCST ne yaraba matungda Ministry of Tribal Affairs da amuk hana report tharaklaba matungda Union Cabinet na ayaba pigedabani Union Cabinet na ayaba piraba matung Scheduled Tribe list adu semdoknaba Parliament ki session amada Constitution Amendment tawgadabani maram asina thenglabada chahi asigi lemhoriba tha ani asigi manungda ikai khumnaraba Chief Minister Nongthombam Birena report ani adu recommendation ga loinana thabiduna Meitei sengbuluraba lampham asidagi kanbiyu Houjik Manipur da thokliba hingsa gi thodok asiga yetsinna hanbidana Handak Supreme Court na pikiba wayal aduna su ikai khumnariba Chief Minister ga naga singa saw khigani khaliba maram adusu leiraroi aduga ST sukoi oibe yadaba immigrant community ne yetpadi Meitei gi lambi muthatningbagini makhodi government ne ST list gi lokthoknaba khongthang lokhat pigedabani hainasu World Meitei Council na lengak tataksilakli khutlai kaya fagat pangamkhre Kakching District ki Hyanglam Police Station ki manung chanba wawagai nate khong amadi Turelmai area da Combined Security Force na ngarang chathakhiba thi humagi thabakta yamlaba khuchu khulai sing fagat pangamkhre Police tagi fangba pauna hai akaknaba pau ama fangmadagi Kakching District SP gi miteng makhada Kakching Police Commando Hyanglam Police Station ki personnel sing Manga Mapan Gorkha Regiment BSF amasung Kontra Homdoi Suba Assam Rifles ki apunba kangbu amana ngarang ayuk anganba pung 3 dagi ayuk ki pung 8:46 fawba Hyanglam Police Station gi manung chanba wawagai nate khong amasung Turenmai area da chathakiba operation da achoba chengbek angoba ahumda yamlaba khuchu khulai sing yauramba thengnakibani fagalaba khulai sing adudi single barrel ani 9mm pistol ama HE grenade daramari MM51 gi mortar ama 2MK3 grenade ani detonator mari smoke cell taruk anti-riot rubber bullet ani stinger cartridge ama tube launching ani arming ring ahum AK gi maru kun 9mm gi maru taruk explosive cartridge kuntra manga fire case taranipan Wofeng charger ama helmet ama BP cover ani BP plate local mat ani amasung jungle boot amani Farba potlam sing Hyanglam Police ta sinabaga loinana case ama lokhat khre hari Lengak na Manipur lol bulum na lawduna matam chana proposal tharam labadi lol ase classical language chalamgadabani haina milal na phongdorakle Manipuri lol bu classical language chalhan khidaba ase Manipur lengak na lol ase bulum na lawdabadagini matam chana lengak na proposal tharamba tarabadi Manipuri lol bu classical language ki thakta chalamgani haina Meitei irol iek loina silon apunba loop milal na nungai taba phongdorakle Ngarang Kangla Pata leba milalgi mayai sanglonda pangthokpa paugi mifam amada loop asegi President Khadem Ingo Chana phongdokhibada mari leinaba amadi Manipur lengak na Manipuri lol bulum na lawdabadagi machak suna leijaraba lol asegi proposal thakidabani matam chana Manipur lengak na proposal tharamlabadi lol asi soidana classical language ki thakta chanba ngamlamgadabani makhatana Manipur lengak na tungi mirol gi khanduna lol asi classical language ki thakta chalhana ba akanba thabak paikhat kadabani haibaga loinana karigumba lengak na thabak paikhatrabadi milana akanba khongjang chansinaba sem sare haiki nakalam maromda mayeki matangda palladuna President Ingo Chana makhatana hai
Manipur Lengak asi ngasi fawada Meitei Mayek Chawkhatnabagi Assemblyda puthokhtuna khanaba leitri loinana Mayek asigidamak budgetta sel hapasu leitri Mayek asi MA fawagi thakta tamba hokre Lengaksu Mayek asi chawkhathanaba hotnaba matam oire tungi mirolgidamak Meitei Mayek khaktagi oiba institution ama lingkhatpiyu Lengaki language department ki makhada leba Meitei Fongba Lairik Sing Yengsinaba Lairiba Laisikol Committee asi nauna mathau tawhannaba hotnabiyu Hiram asida Milanasu akanba miyeng changlagani haiki Mahakna makha taraduna Directorate of Education na primary oza longnaba hotnariba asida Kumja lising ani tara tarukta Meitei Mayek supplementary TET pass tawraba singsu longnaba hotnabiyu Matam sangna Mayek kidama kathoktuna laklaba oza singbu lengakna akhanaba thorang lokhatkadabani Loinana primary oza lobigi process asida Meitei Mayek ki TET pass tawraba sing form thadriba faba form thabat thingbiyu haina mahakna makhatana fongdokhi Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu National Highway 2 amadi National Highway 37 da toina chingning khaibadagi gari chatpada awaba mayoknare Numit kharanigi mamangda nong leptana chubana maram oiraga Manipurgi lifeline oiriba National Highway 2 Imphal Dimapur lambi amadi National Highway 37 Imphal Jiribam lambida ngaihak leitana chingning khaibadagi nongmada changdraba yadraba potchai puba garising chathok chasin tawbada awaba mayoknare Hiram asigi matangda Manipur Driver Association gi General Secretary Khetri Mayum Sanjoina ngarang Manipur Driver Association gi office ta paumi singa unabada National Highway 2 gi Kohima gi fatta hauthi langthopam oiriba Jabra haina khangnaba mafam asida ngaihak leitana lambi asi namthakibadagi gari kaya lanba yadana leiri Masi koknaba North East Federation of Trade Union gi mityeng makhada Manipur Driver Association Kohima Driver Union Dimapur District Driver Union Senapati Truck Driver Union Senapati District Truck Owner Union amadi Kharkati Driver Union ga khusamnaduna mamang thagi tang 19 amadi October 3 da lambi asi semada changba senfam punamak association amadi union sing asina puthoktuna Nagaland government ki PWD gi machinery sing puthoktuna punna seminaduna lakibani Manipur lengakna Nagaland lengaka tanaduna lambi asi tung koina chatna bamongda sembiyo haina Manipur Driver Association gi maikadigi haikre hairi Laikhidraba Atigi Athoba Singhi Yumda Selgi demand Tobiganu Hairi. Mamang Chahigi May Ahumdagi Tokliba Lal Asiga Maram Oiraga, Laikhidraba Arambai Tengolgi Athoba Singhi Yumda Tongan Mamaikegi Selgi demand Tosinba Amadi, donation Tobigi Tabakuda Telepiu, Haina Arambai Tengol Relief and Support Team, RST na Marileba Sing the Puning Chinsilatli. Hiram asiga mari lainana ngarang mantri pukita leba unit asigi office ta pangthokiba paugi mifam amada RST unit ki commander Yudoi Khumana hai Laikhidraba Arambai Tengol gi athoba singi imung manung hajik awaba kaya mayoknaribani marak asida awabagi mathakta awaba ama hapchinbagum tongan ba organization kaya gi maikaidagi Laikhidrabagi imungda sangsinduna sel gi demand amadi donation tawbagi thabak chatharaliba asi khudakta lepiyo amaromda Laikhidrabagi imungda kanagumba singna sel ga tona kiba leirabasu lan asigi chaitheng mayoknariba imungi khalaga Arambai Tengol gi Laikhidraba athoba singi yumdadi asigumba sel gi demand amadi khombagi thabak asi makhatana tawbiganu haina su phongdokhi Komfurupna Manipur gi ngamkhai kaiba yaroi haba firep laukhre Komfurup ki apex body ama oiriba communion Manipuri gi chahi gi mifam ngarang new chekon da leba ke Ireland community hall da pangthoktuna Manipur gi unity amadi ngamkhai kaiba yaroi haba firep laukhre Mifam asi pangthokpa loiraba matung paumi singa unabada communion Manipur gi president Sato Ahau Komna hai Komfurup ki apex body ama oiriba union asigi pangthokkiba chahigi mifamna Manipur gi ngamkhai amadi apunbagi saktam kaibi yaroi haba warep laurei Manipur da hojik thokliba irang asida Komfurup ki oinadi neutral oina legeni haibaga loinana athuba matamda mahusagi punsi hanjilakna bahotna minasi haina appeal torakhi Communion Manipur asi tongan ba tribe Singapulaga semba Komremda yauramba Kom tribe asi hojikti masagi identity hakchanba Komremda makhatana pundre
ngaranggi chahigi mifam asida tongan ba agenda kaya ama puthokduna khanabaga loinana ferep lawani haiki Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu PM Saruk Yaduna Pangthokpa Kisan Sammelanda CM Saruk Yakre Maharashtra gi Wasimda Prime Minister Narendra Modi Saruk Yaduna Pangthokkiba Kisan Sammelanda video conferencing gi kuthangda Chief Minister N Biren Saruk Yakre Chief Minister N Biren na Facebook ta thadoropa warolda video conferencing gi kuthangda Kisan Sammelan aduda Saruk Yabada apenba fongdoladuna mahakna hai Thorom aduga mari leinana Prime Minister Narendra Modi na Kisan Nidhi gi 19 suba installment release tawkhiba asina laibak asigi laumi crore 9.3 da kanaba fanghalagani hari laibak asigi yanglen saruk oiriba laumi singidama pangthokhiba Kisan Sammelan Tharom aduda webcast screening gi khutangda lebak asigi laumi crore 2.5 henbana saruk yakhi ngasi CM Secretariat ta video conferencing gi kuthangda Kisan Sammelan saruk yaba aduda Minister Singh TH Bisorjit Awangbau Nimai amadi Khasim Vasumna yaukhi Vasu Khangaboki office hongdokpa yaroi Sports ki lamda saknairaba organization ama oiriba Basu Khangaboki Houjik leiriba office asi hongdokhinaba block development officer na chithi piraktana khangalakpabu yaningdabaga loinana office hongdokpa yaroi hiram asida miyeng changbiyo haiduna Khangaboki akoibada leiriba club amadi loop kayana Thobal DC da cherol piduna taksingkhre Cherol aduda Basu Khangabok asi chahi nifurom institute amagumna sana khotnabagi lamda mathau tawduna lakliba organization amani adubo organization asibu muthatnaba lanai oina pressure piba manba mongda block development officer Thobalna Vasugi office hongdokhinaba khanghalakpa yaningde matam amagi miyamgi seba tawriba Khangabok part 1 gram panchayat ki pradhan amadi member singna miyamgi damak amadi sanaroi singi yenglaga Vasugi administrative office oinaba sabiduna sinaramba adubu haujikta inau nauna chayet na bathok hanaba sinba yaningde thawong asi lainai miyoi kharana atamnana politicalize tawani haiba Meitei asongi club sing lupsing na khangi Panchayat asigi caretaker chairperson amadi member singna sanaroi singi yenglaga atopa safagadaba mafam amada panchayat office sabiyu Basu ground amadi atai leriba office marakta panchayat office oiduna chahi nadanaba sinbiyu Makhatarakpada Basu Khangabokna miyamgi amadi sanaroi sing chawkhatnaba hotnariba khongthangda ayat apan pirakpada thengnanaba club organization sports organization sing sem saduna leri Mari lenaba singnasu maru oina RDNPR minister nasu fanaba sinbiyu haina cherol aduna taksilli Paugi marak thatna loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada maru aiba pau amuka hana bizari Delimitation mangoinana Meitei na ST list chalhaudrabadi aikoigi tunglangchat mangkhragani haina WMC na fongdorakli Laingakna Manipuri lolbu lumna lawduna matam chana proposal tharamlabadi lol ase classical language chalamgadabani haina milana fongdorakli National Highway 2 amadi National Highway 37 da toina chingning khaibadagi gari chatpada awaba mayoknare Matang asida ayuki pau piba loizare tabiriba khudingmapu amuka hana khurumjari